PPP model da Manipurgi Sagol Kannaba Pony Reserve amasung ground Semgatnaba Thabak Paikhtle hore. Manipuri Pony Kannaba hotnabada Laingak amasung lupsing amadi miyam punna honaminaba mathau tai haina Manipur Pony Society ki President Professor T.H. Priyoranjan Singhana fongdorakli. The Manipur Horse Riding and Polo Association, Manipur Equestrian Association amadi Manipuri Pony Society ahumna punna sinduna lamfel pata laiba Manipuri Pony Breeding Farm da pangthokpa paugi mifam amada mahakna hai Malem da Sagol Kangjai Polo bu saktakpada natana lamdam asigi maihorol dagi tana thanaba yadraba yamna maru oiriba iramdam asigi Sagol Manipuri Pony gi fibam fagatnaba amadi yokhatnabagi anauba thausil amasung thaurang ama paikhatnanaba numit kharani gi mamangda Veterinary and Animal Husbandry Department na lainga ki mahut sinduna association asiga loinana lamdam asigi polo team sing amasung Sagol mapusing yauba mifam ama pangthoktuna lamdam asigi tampaki district singda Pony Reserve amadi polo ground amamam thamnaba amadi Sagol sing register taunanaba amadi Financial Implication Committee ani semkhre hariba committee asina district singi mafam singda Sagol singi mafam chaba chaktafam thidokpa amadi mafam chaba polo ground thamnanaba mafam sing khandokpagi thabak chathaba hauragani hariba mafam sing khandokpa asigi report Manipur Pony Conservation and Development Board ta pikhatuna thabak oina paikhatnaba hotnagadori paikhatkadoriba thorang asi public private partnership PPP model chathagadaba amakhakni loinana Sagol singi chap chaba masing khangdokpada amadi makhoi gi damak matik chana senabagi thabaksu yauri masina lamdam asigi Sagol kanbaga loinana Sagol singi masingsu hengatpa ngamlagani amadi Imphal mayol khaktamak pologi masana pangthokpa asisu lamdam asigi tongan ba mafam singda nauhauna na mamangai gumna sanabagi khudong chaba amasu oiragani loinana Manipuri Pony bu nungsijaba amadi Sagol Kangjai masana asida thawai yauba kayagisu khudong chaba ama oiragani haiki paugi mifam aduda saruk yakhiba Manipur Equestrian Association gi chairman N Bedajit na hai hauzik lamdam asida lairiba Sagol gi masing asi lenga ki data gi matung inna lisinga maga marfu khaktani hairi adubu masigi masing asi chap chana thirabadi chatruki mayagumma leiramgani maramdi mamangda anirak ahumlak Sagol masing thinaba hotnabada chatruk yoba ngamkhide maram asina Sagol gi masing asi chap chaba ama khangdoknaba hotnabada Sagol mapu singi achouba thokdang lei loinana Sagol register taunana ba semliba committee asina chap chaba masing khangdokpada mateng oiragani haiki hauzik lamfel pata leiriba Manipuri Pony Breeding Farm asida Sagol nifuga mari dagi chaurakna masing chahum yaukhre Farm asidagi tongan state singi club na chingbada yokna bagi laukibasu yaukre hauzik farm asida Sagol masing chamaga yankhai leiri ba Sagol sing asigi damak machinjak dagi hauraga hotnabada awaba amasu mayok naribani masigi mathakta amuk lambi sorokta leiri ba Sagol sing asi hoijinduna punna chakta hannabasu hotnaribani haukiba numit kharani gi mamangda thokiba ichauna maram oiraga farm asida leiri ba Sagol singi chaktafam oiriba mafam sing isingna thumjinbadagi awaba amasu mayok nari haina fongdoki